ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯂꯥꯟꯅ ꯇꯨꯅꯅ ꯁꯦꯝꯒꯠꯂꯛꯈꯤꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯋꯥꯔꯤꯅꯤ꯫ ꯍꯥꯏꯅꯩ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯂꯥꯟꯗ ꯆꯨꯝꯗꯕ ꯂꯩꯇꯦ꯫ ꯇꯥꯡꯕꯜꯒꯤ ꯂꯥꯟ, ꯅꯨꯡꯁꯤꯕꯒꯤ ꯂꯥꯟ꯫ ꯈꯨꯗꯣꯜ ꯇꯝꯖꯔꯤꯕ ꯑꯏꯕꯒꯤ ꯈꯣꯔꯖꯩꯗꯒꯤ ꯊꯧꯔꯝ ꯑꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤꯅ ꯑꯗꯣꯝꯕꯨ ꯁꯣꯏꯗꯅ ꯍꯨꯝꯗꯨꯅ ꯄꯨꯒꯅꯤ꯫ 19 ꯁꯨꯕ ꯆꯍꯤꯆꯥꯒꯤ ꯑꯀꯤꯕ ꯐꯪꯂꯕ ꯂꯥꯟꯐꯝꯁꯤꯡꯗ ꯅꯤꯡꯊꯧ ꯈꯨꯕꯝꯒꯤ ꯂꯧꯇꯨꯅꯕꯒꯤ ꯅꯨꯡꯁꯤ ꯅꯨꯡꯉꯣꯜꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯏꯄꯣꯝꯂꯛꯇ ꯀꯪꯂꯩꯄꯥꯛꯀꯤ ꯃꯇꯤꯛ ꯂꯩꯔꯕ ꯅꯤꯡꯊꯧ ꯈꯨꯕꯝꯒꯤꯗꯃꯛ ꯑꯉꯛꯄ ꯑꯆꯧꯕ ꯑꯔꯣꯟꯕ ꯂꯥꯟꯐꯝ ꯀꯌꯥꯅꯤ ꯁꯣꯛꯅꯈꯤꯕ꯫ ꯅꯤꯡꯊꯧ ꯀꯣꯜꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯅꯤ ꯅꯨꯡꯁꯤꯕꯒꯤ, ꯀꯥꯏꯅꯕꯒꯤ, ꯑꯄꯥꯝꯕꯒꯤ, ꯂꯧꯅꯝꯕꯒꯤ꯫ ꯑꯀꯥꯎꯕꯒꯤ ꯂꯩꯔꯣꯜ ꯆꯟꯈ꯭ꯔꯕ ꯑꯃꯗꯤ ꯅꯤꯡꯁꯤꯡꯅꯈꯤꯗ꯭ꯔꯕ, ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯅꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ꯫ ꯄꯨꯝꯅꯃꯛꯁꯤ ꯑꯃꯃꯝꯇ ꯆꯤꯡꯊꯣꯛꯇꯨꯅ ꯂꯤꯔꯤꯕ ꯅꯣꯚꯦꯜꯅꯤ ꯇꯥꯡꯕꯜ ꯂꯥꯟ꯫ ꯆꯥꯏꯅꯔꯤꯕ ꯊꯥꯡꯒꯤ ꯊꯥꯡꯈꯣꯜꯂꯛꯇ, ꯅꯤꯡꯊꯧ ꯁꯦꯝꯕꯒꯤ ꯂꯧꯇꯨꯅꯕ ꯄꯣꯔꯝꯂꯛꯇ ꯅꯨꯡꯁꯤꯕꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜ ꯀꯌꯥꯁꯨ ꯐꯨꯒꯥꯏꯅ ꯂꯩꯁꯥ ꯇꯝꯕꯒꯤ ꯋꯥꯔꯤ ꯂꯤꯔꯤꯕ ꯇꯥꯡꯕꯜ ꯂꯥꯟꯒꯤ ꯂꯩꯃꯥꯏ ꯈꯨꯗꯤꯡ ꯆꯪꯗꯨꯅ ꯊꯤꯔꯨꯁꯤ ꯍꯧꯈ꯭ꯔꯕ ꯄꯨꯋꯥꯔꯤꯒꯤ ꯋꯥꯔꯤ ꯁꯤꯡꯕꯨꯜ꯫ ꯇꯥꯎꯔꯨꯁꯤ ꯅꯨꯡꯁꯤꯕꯒꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯏꯄꯥꯛꯇ, ꯂꯨꯞꯂꯨꯁꯤ 19 ꯁꯨꯕ ꯆꯍꯤꯆꯥꯒꯤ ꯀꯪꯂꯩꯄꯥꯛꯀꯤ ꯆꯠꯅ ꯂꯣꯟꯆꯠꯀꯤ ꯂꯝꯃꯤꯠ ꯇꯨꯃꯤꯠꯀꯤ ꯂꯣꯏꯅꯥꯏꯗ꯭ꯔꯕ ꯋꯥꯔꯤ ꯁꯤꯡꯕꯨꯜꯂꯛꯇ꯫ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯍꯧꯈ꯭ꯔꯕ ꯄꯨꯋꯥꯔꯤꯅ ꯑꯍꯤꯡꯕ ꯑꯣꯏꯅ ꯑꯗꯣꯝꯒꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯋꯥꯔꯤ ꯂꯤꯔꯤꯕ B.M. ꯃꯩꯁꯅꯥꯝꯕꯒꯤ ꯅꯣꯚꯦꯜ ꯇꯥꯡꯕꯜ ꯂꯥꯟ꯫ ꯅꯤꯡꯊꯦꯝꯁꯤꯡꯒꯤ ꯇꯥꯡꯕꯜ ꯂꯥꯟ꯫ ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯃꯃꯥꯡꯗꯁꯨ, ꯆꯍꯤ 8 ꯈꯨꯟꯇꯥꯛꯄ ꯃꯇꯨꯡꯗꯁꯨ ꯅꯤꯡꯊꯦꯝꯁꯤꯡꯒꯤ ꯇꯥꯡꯕꯜ ꯂꯥꯟ꯫ ꯀꯪꯂꯩ ꯄꯣꯡꯂꯦꯟ ꯈꯣꯝꯕꯤꯅ ꯃꯁꯤꯡ ꯈꯪꯗꯅ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯍꯥꯛ ꯃꯁꯥꯃꯛꯁꯨ ꯇꯥꯡꯕꯜ ꯂꯥꯜꯍꯧꯕꯤꯅꯤ꯫ ꯑꯆꯧꯕ ꯊꯧꯗꯥꯡ ꯀꯌꯥ ꯂꯧꯈ꯭ꯔꯕꯅꯤ꯫ ꯅꯤꯡꯊꯦꯝꯁꯤꯡꯅ ꯃꯄꯥ ꯃꯇꯣꯟ ꯃꯆꯤꯟ ꯃꯅꯥꯎ ꯀꯌꯥ ꯍꯥꯠꯅꯈꯤ꯫ ꯁꯅꯥ ꯇꯥꯡꯕꯜ ꯃꯨꯟꯅꯈꯤ꯫ ꯂꯣꯏꯕ ꯅꯥꯏꯗ꯭ꯔꯤ꯫ ꯂꯩꯕꯥꯛ ꯀꯥꯡꯈꯣꯡ ꯆꯥꯏꯔꯨꯔꯦ, ꯑꯃꯨꯛ ꯍꯟꯖꯤꯜꯂꯛꯂꯦ꯫ ꯁꯦꯝꯒꯠ ꯁꯥꯒꯠꯄ ꯍꯧꯕꯨ ꯍꯧꯗ꯭ꯔꯤ꯫ ꯅꯤꯡꯊꯧ ꯑꯃꯠꯇ ꯇꯪꯇꯥ ꯂꯩꯇꯥꯅ ꯆꯍꯤ ꯀꯌꯥ ꯂꯤꯁꯥꯡ ꯁꯤꯠꯅ ꯄꯥꯟꯕ ꯉꯝꯈꯤꯗꯦ꯫ ꯑꯃꯅ ꯅꯠꯇ꯭ꯔꯦ ꯑꯃꯅ ꯇꯥꯡꯕꯜ ꯃꯨꯟꯅꯕ ꯍꯦꯛꯇ ꯍꯣꯠꯅꯔꯛꯏ꯫ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ ꯁꯅꯥ ꯇꯥꯡꯕꯜꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯅꯩ, ꯃꯃꯜ ꯌꯥꯎꯗꯦ꯫ ꯃꯤꯆꯝ ꯀꯌꯥ ꯁꯤꯈ꯭ꯔꯦ꯫ ꯆꯍꯤ 8 ꯈꯨꯟꯇꯥꯛ ꯂꯥꯟꯁꯤꯜꯂꯨꯔꯦ꯫ ꯌꯦꯛꯅꯕ ꯑꯋꯥꯅ ꯅꯩꯊꯠꯂꯝꯂꯦ꯫ ꯃꯤꯑꯣꯏ ꯀꯌꯥ ꯂꯟꯐꯥ ꯑꯣꯏꯅ ꯄꯨꯈ꯭ꯔꯦ꯫ ꯀꯁꯥꯔꯗ, ꯇ꯭ꯔꯤꯄꯨꯔꯥꯗ, ꯁꯤꯜꯍꯦꯠꯇ, ꯍꯣꯖꯥꯏꯗ ꯈꯨꯟ ꯈꯩꯈꯤꯕ ꯀꯌꯥꯁꯨ ꯍꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯅꯨꯄꯤ ꯀꯌꯥ ꯃꯥꯡꯊꯣꯛꯂꯝꯂꯦ꯫ ꯅꯤꯡꯊꯦꯝ ꯑꯌꯥꯝꯕ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯕ ꯂꯥꯟ ꯆꯦꯟꯅꯈꯤ꯫ ꯃꯇꯨ ꯃꯆꯥ ꯃꯌꯥꯝ ꯍꯨꯟꯗꯣꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯀꯔꯤꯁꯨ ꯈꯟꯅꯈꯤꯗꯦ꯫ ꯑꯗꯨꯅ ꯅꯤꯡꯊꯦꯝ ꯃꯇꯨ ꯀꯌꯥꯗ ꯏꯌꯥꯟꯆꯥ ꯀꯌꯥ ꯄꯣꯛꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯄꯨꯌꯥꯗ ꯌꯥꯎꯕ ꯋꯥꯅꯤ, ꯍꯦꯟꯅ ꯍꯥꯏꯖꯤꯟꯕ ꯅꯠꯇꯦ꯫ ꯂꯥꯟꯒꯤ ꯑꯐꯕ ꯂꯩ, ꯂꯥꯟꯒꯤ ꯐꯠꯇꯕꯁꯨ ꯂꯩ꯫ ꯅꯤꯡꯊꯧ ꯀꯟꯕ, ꯅꯤꯡꯊꯧ ꯁꯦꯝꯕ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯊꯣꯛꯄ ꯂꯥꯏꯆꯠꯅꯤ꯫ ꯅꯤꯡꯊꯧ ꯀꯟꯕ ꯌꯥꯎꯔꯨꯕ ꯃꯤꯁꯨ ꯃꯃꯩꯗ ꯑꯃꯨꯛ ꯅꯤꯡꯊꯧ ꯁꯦꯝꯕ ꯍꯦꯛꯇ ꯑꯣꯏꯔꯛꯏ꯫ ꯃꯤ ꯈꯨꯖꯣꯛ ꯑꯃꯇꯪ ꯂꯩꯖꯕ ꯅꯤꯡꯊꯦꯝ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯉꯥꯛꯂꯣꯟ ꯁꯥꯟꯅꯕ ꯌꯥꯝꯅ ꯂꯨꯏ꯫ ꯅꯦ ꯇꯥꯅ ꯈꯨꯕꯝ ꯆꯦꯠꯂꯦ ꯍꯥꯏꯗꯨꯅ ꯂꯩꯊꯣꯛꯄ ꯌꯥꯗꯦ꯫ ꯃꯁꯤ ꯀꯪꯂꯩ ꯄꯣꯡꯂꯦꯟ ꯈꯣꯝꯕꯤꯅ ꯌꯥꯝꯅ ꯃꯃꯨꯠ ꯇꯥꯅ ꯈꯪꯏ꯫ ꯃꯍꯥꯛꯅ ꯀꯥꯎꯕ ꯉꯝꯗꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ꯫ ꯂꯥꯏꯗꯤꯡꯀꯣꯏ ꯄꯨꯡ ꯃꯇꯣꯟꯗ ꯂꯩꯃꯔꯦꯟ ꯀꯪꯂꯩ ꯄꯣꯡꯂꯦꯟ ꯈꯣꯝꯕꯤꯅ ꯑꯍꯤꯡꯒꯤ ꯂꯥꯟꯃꯤ ꯑꯅꯤꯅ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯂꯗꯨꯅ ꯆꯠꯈꯤꯕ ꯑꯗꯣ ꯃꯁꯛ ꯎꯔꯤꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯅꯤ ꯑꯗꯨꯒꯤ ꯃꯁꯛ ꯎꯔꯛꯇ꯭ꯔꯕ ꯃꯇꯝꯗ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯁꯪꯒꯥꯏꯇꯝꯅ ꯑꯃꯨꯛ ꯌꯦꯡꯂꯛꯏ, ꯅꯤꯡꯁꯤꯡꯂꯛꯏ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯑꯅꯧꯕ ꯇꯥꯡꯕꯜ ꯂꯥꯟꯒꯤ ꯁꯥꯡꯂꯕ ꯄꯔꯤꯡ ꯑꯗꯣ꯫ ꯀꯅꯥꯅ ꯂꯥꯟꯈꯤꯕ, ꯀꯅꯥꯅ ꯆꯨꯝꯂꯤꯕ ꯇꯔꯥꯏꯅ ꯈꯨꯝꯕ ꯌꯥꯕ ꯅꯠꯇꯦ꯫ ꯂꯥꯟ ꯑꯃꯒꯤ ꯃꯊꯪꯗ ꯂꯥꯟ ꯑꯃ,
Sanglaba Tangbal Langi paring ama hangatna yengba tai hangatna liba tai Maidingu Chinglen Nongdren Khomba haibadi Maharaj Gambir Singha Nonga Kiba Numit ngasisu Ponglen Bina Mamitta Sangsang Uri Kumudini bu Ponglen Bi haina su khangnei Chahi nauna mapuroiba ningthau kaina gani haiba mahakna thazakide numit ado mikup ado leimarin ponglen khombidi pungao ngauki Singlen Nongdren Khombagi leima taragi manungda sathina chainakhol phangkibadi Ponglen Bini mahakna masabi ningthaubu asukki matik luna nungshina tawze awa ana kaya nangminnakrabani kari amuk hairugani Singlen Nongdren Khombagi manau ibema yoibu yoihei taramathoi taranithoi sui haiba mi ayambana khangnakide Ponglen Bitabu athoibi oina khangnei ataidi magi marumda mami oina leiki machanupasu poknakide machanupa poklibasi makoi ahumtani amana Ponglen Bi amana maibam chanu thaba aduga amana Ningthoujam chanuni hairi mahak asibudi lapan nubi oina thambiramle madugi maram kaya ama leiramgani leikrasanu Ponglen Bi asi mapuroiba ningbadasu lamyobini lenga kanglon haibadasu puya subasingna irambawani numit ado mahakti tengtha nawoiduna leimai thakta wanthaki leinung kupa manungda mapuroiba ningthaugi sana hakjang konduna tengthaki Ponglen Bigi manakta manau be masingsu khuru khudak kunduna mapuroiba ningthau khurami sut kapsai mazai bungo apisak anisu mama gi manakta lei lausing leitriba ngaktani koirup yengduna leijai Itay masija leimaren bi Ponglen Bigi manakta leptuna kapliba manau ibungo narasingana themjinba oina hangatsai nanau narasingha Devendra leijari ai makki icha Chandrakriti bu haujimak ningthau hapsagani jingnaba pumba thadokpiu nanaudi tangbal sumi haujade ichabu isin inauna ngak sengani thawai phauba thadokjagani yambungi maphamda sakiba wasak nanauna ngakjagani lengkhat biro itay masija yamungi sana hakjang pukhatlasi haunabi thaugal pangthoklurasi mikup kharagi matungda Ponglen Bina masada pakpa sanalupa likol pumnamak mathang lauthoklaga langthokna tengtharei adungai kasargi jatrapurda Gambir Singha Nar Singha nungpak thakta leptuna mayada thanglen chiklaga wasakna kibalei Narasinghana mazai bungo Chandrakriti bu pamduna kupa manungdagi pukhatkre Ponglen Bina manau ibungo bu thazaki numit adumaktada mazai bungo Chandrakriti bu ningthau hapki mapabungi mahut sinduna sana tangbal fangjaki angang oina ningthau oiki haiduna Ningthem Pisa Kaunaki Mingthol Asinasu Hena Maming Chatki Maibam Chanu Thabadi Nungaikide Ningthem Pisaka Mapabung Tinaba Mama Sija Maibam Chanu Ahal Thabana Pokjaba Manaunupa Amalerami Mamingna Srimanras Singha Natraga Raja Singha Matamaduda Mahakti Sahi Amatangairi Mama Sija Thabana Mazai Bungo Raja Singha si Wangol Ningthaugi Pham Soidana Phangani haiduna khanjakibani adubu phangkhidre masi kanagi khujil thaurangno konung lonchat asidi angakpani khangen phamda kairen kaijau manungda phingongna kuptuna leiriba mapuroiba ningthaugi aroiba mathau mangam pangthokthri haiba thawoina khanakhide ngaihak kapnarami hek thangnaba mikupta tangbal hana mikane masi ningthau panba leibaki chatnabini ngaingamde hairuba yade tawbasu ningthau ama nonga khrabadi pak hek lauthokpa yade sana hakjang mai thadringaida natraga leiron chandringaida anuba ningthau ama
ꯍꯥꯟꯅ ꯍꯥꯞꯇꯕ ꯌꯥꯗꯦ꯫ ꯃꯗꯨ ꯍꯥꯟꯅ ꯂꯥꯎꯊꯣꯛꯅꯩ꯫ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛꯁꯤꯡꯅ ꯂꯟꯗꯥꯔꯛꯇꯅꯕ ꯉꯥꯛ ꯁꯦꯟꯕ ꯆꯪꯏ꯫ ꯆꯌꯥꯝꯄꯣꯛꯄ ꯅꯤꯡꯊꯧꯁꯤꯡꯒꯤ ꯃꯇꯝꯗꯗꯤ ꯃꯄꯥ ꯅꯤꯡꯊꯧꯒꯤ ꯍꯛꯆꯥꯡ ꯄꯣꯠꯂꯣꯏꯗ꯭ꯔꯤꯉꯩꯗ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯈꯨꯗꯛꯇ ꯍꯥꯠꯅ ꯁꯨꯅꯕꯁꯨ ꯌꯥꯎꯈꯤ꯫ ꯃꯆꯥꯅꯨꯄꯥ ꯄꯣꯛꯄꯤ ꯅꯤꯡꯊꯦꯝ ꯇꯥꯂꯣꯏꯁꯤꯡꯒꯤꯁꯨ ꯃꯥꯒꯤ ꯃꯆꯥꯏꯕꯨꯡꯉꯣꯁꯤꯡꯕꯨ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯒꯤ ꯃꯍꯨꯠ ꯃꯔꯤꯡ ꯁꯤꯜꯍꯧꯕ ꯍꯥꯏꯕ ꯑꯁꯦ ꯄꯥꯝꯅꯩ꯫ ꯇꯥꯡꯕꯜ ꯃꯤꯀꯥꯅꯕ ꯂꯩ꯫ ꯆꯍꯤ 2ꯗ ꯉꯥꯏꯔꯤꯕ ꯅꯤꯡꯊꯦꯝ ꯄꯤꯁꯛꯅ ꯀꯝꯗꯧꯅ ꯂꯩꯉꯥꯛꯀꯗꯧꯔꯤꯕ? ꯑꯔꯥꯏꯕ ꯄꯥꯎꯈꯨꯝꯗꯤ ꯅꯠꯇꯦ꯫ ꯅꯤꯡꯊꯦꯝ ꯁꯥꯒꯩꯒꯤ ꯃꯇꯣꯟ ꯏꯕꯨꯡꯉꯣ ꯅꯔꯁꯤꯡꯍ ꯑꯃꯁꯨꯡ ꯗꯦꯕꯦꯟꯗ꯭ꯔ ꯑꯅꯤꯅ ꯃꯊꯪꯁꯤꯠꯅ ꯋꯥꯡꯒꯣꯜ ꯅꯤꯡꯊꯧ ꯑꯃꯗꯤ ꯂꯥꯟꯖꯤꯡꯄꯨꯔꯦꯟ ꯑꯣꯏꯕ ꯇꯥꯈꯤ꯫ ꯈꯨꯗꯛꯇ ꯐꯝ ꯊꯤꯟꯗꯣꯛꯇ꯭ꯔꯕꯁꯨ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯄꯤꯁꯛꯄꯨ ꯉꯥꯛ ꯁꯦꯟꯅꯕꯒꯤ ꯐꯖꯔꯕ ꯄꯣꯔꯝꯅꯤ꯫ ꯃꯩꯗꯤꯡꯉꯨ ꯆꯤꯡꯂꯦꯟ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤ ꯃꯇꯝꯗ ꯍꯥꯟꯅ ꯋꯥꯡꯒꯣꯜ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯖꯦꯕꯤꯔ ꯁꯅꯥ ꯍꯥꯏꯕꯗꯤ ꯁꯅꯥ ꯈꯣꯡꯁꯥꯡꯕꯗꯤ ꯐꯝ ꯑꯃꯠꯇꯁꯨ ꯄꯤꯈꯤꯗ꯭ꯔꯦ꯫ ꯈꯨꯗꯛꯇ ꯐꯝ ꯃꯨꯟꯕꯤꯈꯤ, ꯏꯀꯥꯏꯕ ꯄꯤꯈꯤ ꯍꯥꯏꯕꯁꯨ ꯌꯥꯏ꯫ ꯃꯥꯒꯤ ꯋꯥꯐꯝ ꯀꯔꯤꯁꯨ ꯈꯟꯅꯈꯤꯗ꯭ꯔꯦ꯫ ꯃꯁꯤ ꯀꯅꯥꯒꯤ ꯂꯩꯉꯥꯛ ꯀꯥꯡꯂꯣꯟ ꯁꯔꯧꯅꯣ? ꯖꯦꯕꯤꯔ ꯍꯥꯏꯔꯤꯕ ꯅꯤꯡꯊꯦꯝꯆꯥ ꯑꯁꯤ ꯀꯔꯇꯥ ꯁꯅꯥꯅꯤ꯫ ꯅꯤꯡꯊꯦꯝ ꯄꯤꯁꯛꯀꯤ ꯅꯛꯈ꯭ꯔꯕ ꯏ ꯃꯔꯤꯅꯤ, ꯃꯌꯥꯝꯕꯨꯡꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯦꯟꯗꯣꯛꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯐꯥꯎꯕ ꯁꯤꯟꯅꯕ ꯌꯥꯔꯤꯕ ꯅꯤꯡꯊꯦꯝꯆꯥꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯅꯤꯡꯊꯦꯝ ꯄꯤꯁꯛꯀꯤ ꯃꯄꯜ ꯏꯕꯨꯡꯉꯣ ꯗꯥꯎꯖꯤ ꯁꯅꯥꯅ ꯂꯧꯔꯤꯌꯥꯝ ꯆꯅꯨ ꯄꯥꯟꯅꯗꯨꯅ ꯄꯣꯛꯄꯅꯤ꯫ ꯗꯥꯎꯖꯤ ꯁꯅꯥ ꯍꯥꯏꯕ ꯑꯁꯤꯅ ꯆꯤꯡꯂꯦꯟ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯌꯥꯝꯕꯨꯡ ꯕꯤꯁ꯭ꯋꯥꯅꯥꯊ ꯈꯣꯡꯖꯥꯏꯉꯝꯕꯒꯤ ꯃꯃꯤꯡ ꯑꯃꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯅꯛꯈ꯭ꯔꯕ ꯅꯤꯡꯊꯦꯝ ꯄꯤꯁꯛꯀꯤ ꯃꯌꯥꯝꯕꯨꯡ ꯖꯦꯕꯤꯔꯕꯨ ꯀꯔꯤꯁꯨ ꯊꯑꯣꯏꯕꯤꯈꯤꯗ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯄꯤꯁꯛꯇꯤ ꯑꯉꯥꯡ ꯅꯋꯥ ꯑꯣꯏꯔꯤꯕꯅꯤ, ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯀꯅꯥꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅ ꯏꯟꯊꯣꯛꯈ꯭ꯔꯤꯕ? ꯅꯔꯁꯤꯡꯍ ꯃꯆꯤꯟ ꯃꯅꯥꯎꯗꯤ ꯅꯤꯡꯊꯦꯝ ꯄꯤꯁꯛꯀ ꯌꯥꯝꯅ ꯂꯥꯞꯅꯔꯕ ꯁꯥꯒꯩꯒꯤ ꯃꯇꯣꯟꯁꯤꯡꯅꯤ꯫ ꯃꯄꯥꯕꯨꯡ ꯅꯤꯡꯊꯧꯅ ꯅꯛꯁꯤꯟꯅ ꯆꯤꯡꯁꯤꯟꯖꯔꯝꯕꯅꯤ꯫ ꯄꯨꯀꯣꯛꯄꯨꯗꯤ ꯑꯃꯠꯇꯅꯤ꯫ ꯅꯔꯁꯤꯡꯍ ꯃꯆꯤꯟ ꯃꯅꯥꯎꯒꯤ ꯊꯧꯑꯣꯡ ꯖꯦꯕꯤꯔ ꯄꯦꯟꯈꯤꯗꯦ꯫ ꯃꯅꯨꯡꯗ ꯌꯥꯝꯅ ꯂꯨꯔꯕ ꯂꯩꯉꯥꯛ ꯀꯥꯡꯂꯣꯟ ꯂꯩ꯫ ꯃꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩꯕ ꯇꯥꯈꯤ, ꯏꯀꯥꯏ ꯅꯨꯡꯁꯤ ꯌꯥꯅꯈꯤ꯫ ꯑꯅꯧꯕ ꯇꯥꯡꯕꯜ ꯂꯥꯟꯒꯤ ꯃꯩꯔꯤ ꯑꯃ ꯆꯨꯈꯠꯄ ꯍꯧꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯄꯣꯡꯂꯦꯟꯕꯤꯅ ꯖꯦꯕꯤꯔ ꯂꯩꯔꯤ, ꯔꯥꯖꯁꯤꯡꯍ ꯂꯩꯔꯤ ꯍꯥꯏꯕ ꯅꯤꯡꯁꯤꯡꯈꯤꯗꯦ꯫ ꯅꯤꯡꯁꯤꯡꯐꯝꯁꯨ ꯊꯣꯛꯇꯦ꯫ ꯑꯋꯥ ꯑꯅꯥꯒꯤ ꯃꯤꯀꯨꯞꯅꯤ꯫ ꯑꯗꯨꯝ ꯀꯞꯇꯨꯅ ꯃꯩꯁꯥꯛ ꯃꯩꯁꯥ ꯈꯥꯡꯖꯈꯤ꯫ ꯑꯋꯥ ꯅꯨꯡꯉꯥꯏ ꯌꯥꯅꯔꯕ ꯅꯨꯃꯤꯠ ꯑꯗꯣ ꯑꯗꯨꯝ ꯍꯧꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯋꯥꯔꯤ ꯑꯅꯧꯕ ꯄꯟꯗꯨꯞ ꯑꯃ ꯍꯧꯔꯛꯏ꯫ ꯅꯤꯡꯊꯦꯝ ꯄꯤꯁꯛꯀꯤ ꯃꯃꯤꯡꯗ ꯀꯟ ꯊꯧꯔꯕ ꯃꯇꯣꯟ ꯏꯕꯨꯡꯉꯣ ꯑꯅꯤꯅ ꯂꯩꯉꯥꯛꯄ ꯇꯥꯈꯤ꯫ ꯃꯕꯥꯅꯤꯅ ꯑꯁꯨꯞꯄ ꯍꯥꯏꯕꯗꯨ ꯑꯣꯏꯈ꯭ꯔꯦ꯫ ꯃꯁꯤꯗ ꯄꯦꯟꯅꯗꯕ, ꯅꯨꯡꯉꯥꯏꯇꯕ ꯀꯌꯥꯁꯨ ꯂꯩꯅꯈꯤ꯫ ꯃꯅꯨꯡꯗꯅꯤ ꯊꯣꯏꯗꯣꯛꯅ ꯀꯔꯇꯥ ꯀꯥꯡꯂꯨꯞꯀꯤ ꯅꯤꯡꯊꯦꯝꯁꯤꯡ ꯂꯥꯟ ꯍꯧꯅꯤꯡ ꯍꯧꯅꯤꯡ ꯇꯧꯔꯛꯏ꯫ ꯅꯔꯁꯤꯡꯍꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯃꯤꯀꯨꯞ ꯅꯥꯍꯨꯝ ꯁꯤꯡꯅ ꯂꯩꯔꯝꯃꯤ꯫ ꯄꯤꯛꯂꯤꯕ ꯑꯉꯥꯡ ꯅꯋꯥ ꯑꯃꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯂꯩꯉꯥꯛꯄꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯂꯨꯈ꯭ꯔꯕ ꯐꯤꯚꯝꯅꯤ꯫ ꯈꯣꯡꯐꯝ ꯈꯖꯤꯛꯇꯪ ꯁꯣꯏꯈꯤꯕ ꯌꯥꯕ ꯅꯠꯇꯦ꯫ ꯃꯃꯥꯁꯤꯖ ꯄꯣꯡꯂꯦꯟꯕꯤꯅ ꯅꯔꯁꯤꯡꯍ ꯃꯆꯤन ꯃꯅꯥꯎꯕꯨ ꯍꯦꯛꯇ ꯆꯤꯡꯅꯈꯤꯕ ꯌꯥꯔꯤꯕꯅꯤ꯫ ꯆꯩꯔꯛ ꯑꯗꯨꯗ ꯖꯦꯕꯤꯔꯅ ꯃꯥꯒꯤ ꯅꯛꯅꯕ ꯀꯔꯇꯥ ꯁꯥꯒꯩꯒꯤ ꯃꯔꯤ ꯃꯇꯥ ꯃꯆꯤन ꯃꯅꯥꯎꯁꯤꯡ ꯂꯣꯟꯅ ꯋꯥ ꯇꯥꯟꯅꯗꯨꯅ ꯅꯤꯡꯊꯧ ꯁꯦꯝꯅꯕ ꯊꯧꯔꯥꯡ ꯑꯃ ꯇꯧꯔꯝꯃꯤ꯫ ꯌꯥꯝꯅ ꯂꯣꯟꯅ ꯍꯣꯠꯅꯖꯕꯅꯤ꯫ ꯅꯔꯁꯤꯡꯍꯅ ꯁꯥꯃꯤꯟ ꯐꯪꯂꯦ꯫ ꯁꯥꯒꯩ ꯅꯥꯇꯩ ꯍꯥꯠꯅ ꯁꯨꯅꯕꯁꯨ ꯃꯍꯥꯛ ꯄꯥꯝꯈꯤꯗꯦ꯫ ꯈꯨꯗꯛꯇ ꯀꯦꯞꯇꯦꯟ ꯄꯦꯝꯕꯔꯇꯟ ꯎꯅꯕ ꯆꯠꯂꯦ꯫ ꯀꯦꯞꯇꯦꯟ ꯄꯦꯝꯕꯔꯇꯟ ꯍꯥꯏꯕ ꯑꯁꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯕ꯭ꯔꯤꯇꯤꯁ ꯀꯃꯤꯁꯅꯔꯅꯤ, ꯄꯣꯂꯤꯇꯤꯀꯦꯜ ꯑꯦꯖꯦꯟꯠꯅꯤ꯫ ꯒꯝꯚꯤꯔ ꯁꯤꯡꯍ ꯑꯃꯗꯤ ꯅꯔꯁꯤꯡꯍꯒꯤꯅ ꯃꯔꯨꯞꯅꯤ ꯍꯥꯏꯕꯁꯨ ꯌꯥꯏ꯫ ꯑꯋꯥ ꯇꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯃꯍꯥꯛꯅ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯈꯤ꯫ ꯀꯕꯣ ꯇꯝꯄꯥꯛꯄꯨ ꯑꯋꯥꯗ ꯑꯃꯨꯛ ꯍꯟꯅ ꯄꯤꯊꯣꯛꯅꯕ ꯂꯥꯛꯈꯤꯕꯅꯤ꯫ ꯅꯤꯡꯊꯦꯝ ꯂꯩꯕꯥꯛꯀꯤ ꯂꯩꯉꯥꯛ ꯀꯥꯡꯂꯣꯟꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯈꯤꯕ ꯃꯤꯁꯛꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯂꯪꯊꯕꯥꯜ ꯀꯣꯅꯨꯡꯒꯤ ꯇꯣꯉꯥꯟꯕ ꯁꯪꯂꯦꯟ ꯑꯃꯗ ꯃꯤꯊꯨꯡ ꯑꯣꯏꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯄꯦꯝꯕꯔꯇꯟ ꯁꯥꯍꯦꯕꯅ ꯅꯔꯁꯤꯡꯍ ꯃꯆꯤन ꯃꯅꯥꯎ ꯍꯦꯛ ꯎꯕꯗ ꯅꯣꯜꯂꯨꯛꯅ ꯍꯥꯏꯔꯛꯏ, "ꯈꯨꯔꯨꯝꯖꯔꯤ ꯄ꯭ꯔꯤꯟꯁ ꯑꯅꯤꯃꯛ,
ꯅꯔꯁꯤꯡꯍ ꯃꯆꯤꯟ ꯃꯅꯥꯎꯁꯨ ꯈꯨꯔꯨꯝꯕ ꯑꯣꯛꯇꯨꯅ ꯈꯨꯝꯃꯤ꯫ ꯈꯨꯔꯨꯝꯖꯔꯤ ꯀꯦꯞꯇꯦꯟ ꯁꯥꯍꯦꯕ, ꯂꯦꯡꯁꯤꯟꯕꯤꯔꯛꯎ ꯌꯨꯕꯔꯥꯖ ꯑꯃꯗꯤ ꯁꯦꯅꯥꯄꯇꯤ꯫ ꯀꯦꯞꯇꯦꯟ ꯄꯦꯝꯕꯔꯇꯟꯅ ꯃꯈꯥ ꯇꯥꯅ ꯍꯪꯂꯦ, ꯀꯔꯤ ꯑꯔꯨꯕ ꯋꯥꯐꯝ ꯂꯩꯔꯦ? ꯅꯔꯁꯤꯡꯍ ꯃꯆꯤꯟ ꯃꯅꯥꯎ ꯅꯤꯡꯊꯤꯅ ꯐꯝꯂꯦ꯫ ꯀꯦꯞꯇꯦꯟ ꯁꯥꯍꯦꯕꯁꯨ ꯐꯝꯊꯔꯦ꯫ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ꯫ ꯀꯦꯞꯇꯦꯟ ꯁꯥꯍꯦꯕ, ꯅꯔꯁꯤꯡꯍꯅ ꯍꯥꯏꯔꯤ, ꯍꯥꯟꯅꯒꯤ ꯋꯥꯡꯒꯣꯜ ꯅꯤꯡꯊꯧ ꯑꯣꯏꯔꯝꯕ ꯖꯦꯕꯤꯔꯅ ꯅꯤꯡꯊꯧ ꯁꯦꯝꯒꯗꯧꯔꯦ ꯑꯔꯣꯟꯕ ꯄꯥꯎ ꯐꯪꯂꯦ꯫ ꯑꯩꯈꯣꯏ ꯃꯁꯦꯜ ꯍꯥꯠꯅ ꯁꯨꯅꯕꯁꯤ ꯄꯥꯝꯗ꯭ꯔꯕꯅꯤ꯫ ꯀꯔꯤ ꯀꯔꯝ ꯇꯧꯁꯤꯒꯦ ꯁꯥꯍꯦꯕ? ꯄꯦꯝꯕꯔꯇꯟ ꯁꯥꯍꯦꯕꯅ ꯉꯥꯏꯍꯥꯛ ꯈꯜꯂꯒ ꯍꯥꯏꯔꯤ, ꯅꯈꯣꯏ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡ ꯑꯁꯦ ꯀꯠꯊꯣꯛꯄꯒꯤ ꯋꯥꯈꯜ ꯏꯔꯩ ꯂꯩꯅꯗꯦ꯫ ꯅꯔꯁꯤꯡꯍꯅ ꯄꯥꯡꯁꯤꯟꯗꯨꯅ ꯈꯨꯝꯃꯤ, ꯑꯗꯨꯅ ꯑꯋꯥꯕ ꯇꯥꯔꯤꯕꯅꯤ ꯁꯥꯍꯦꯕ꯫ ꯐꯔꯦ ꯌꯨꯕꯔꯥꯖ, ꯄꯦꯝꯕꯔꯇꯟ ꯁꯥꯍꯦꯕꯅ ꯃꯉꯛ ꯅꯣꯝꯅ ꯅꯣꯝꯅ ꯍꯥꯏꯔꯛꯏ, ꯑꯩꯍꯥꯛ ꯆꯠꯇꯧꯔꯦ꯫ ꯖꯦꯕꯤꯔꯕꯨ ꯃꯌꯥꯡ ꯂꯩꯕꯥꯛꯇ ꯄꯨꯁꯤꯟꯈ꯭ꯔꯒꯦ꯫ ꯀꯁꯥꯔꯁꯨ ꯅꯈꯣꯏꯅ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯝꯕ ꯃꯐꯝꯅꯤ꯫ ꯖꯦꯕꯤꯔꯕꯨ ꯀꯁꯥꯔꯗ ꯅꯤꯡꯊꯧ ꯑꯣꯏꯍꯟꯅꯕ ꯁꯤꯟꯒꯦ꯫ ꯅꯔꯁꯤꯡꯍꯅ ꯅꯣꯛꯐꯦꯠ ꯇꯧꯅ ꯈꯨꯝꯃꯤ, ꯀꯦꯞꯇꯦꯟ ꯁꯥꯍꯦꯕ, ꯑꯩꯅ ꯌꯥꯝꯕꯨꯡ ꯆꯤꯡꯂꯦꯟ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕ ꯑꯃꯗꯤ ꯏꯇꯩꯃꯁꯤꯖ ꯂꯩꯃꯔꯦꯟꯕꯤ ꯑꯅꯤꯒꯤ ꯃꯐꯝꯗ ꯏꯆꯥ ꯅꯤꯡꯊꯦꯝ ꯄꯤꯁꯛ ꯆꯟꯗ꯭ꯔꯀ꯭ꯔꯤꯇꯤꯕꯨ ꯉꯥꯛꯀꯅꯤ, ꯃꯥꯒꯤꯗꯃꯛ ꯊꯋꯥꯏ ꯊꯥꯒꯅꯤ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕ ꯂꯩ꯫ ꯑꯗꯨꯅ ꯄꯣꯔꯝ ꯑꯃ ꯁꯤꯟꯖꯕꯅꯤ, ꯂꯥꯟꯅꯗꯤ ꯈꯟꯕꯤꯒꯅꯨ꯫ ꯌꯥꯝꯅ ꯐꯕ ꯋꯥꯅꯤ ꯌꯨꯕꯔꯥꯖ, ꯄꯦꯝꯕꯔꯇꯟ ꯁꯥꯍꯦꯕꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ, ꯅꯌꯥꯝꯕꯨꯡ ꯅꯤꯡꯊꯧ ꯆꯤꯡꯂꯦꯟ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯕ ꯌꯥꯕꯤꯗꯨꯅ ꯀꯕꯣ ꯇꯝꯄꯥꯛꯄꯨ ꯕꯔꯃꯥꯗ ꯑꯃꯨꯛ ꯈꯨꯠꯁꯤꯟꯅꯩ꯫ ꯅꯈꯣꯏꯅ ꯆꯍꯤꯒꯤ ꯀꯪꯀꯠ ꯑꯣꯏꯅ ꯁꯅꯥꯗ 3,000 ꯐꯪꯒꯅꯤ꯫ ꯑꯗꯨꯅ ꯅꯌꯥꯝꯕꯨꯡꯒꯤ ꯃꯖꯥꯏꯕꯨꯡꯉꯣ ꯅꯤꯡꯊꯦꯝ ꯄꯤꯁꯛꯀꯤ ꯇꯥꯡꯕꯜꯕꯨ ꯄ꯭ꯔꯣꯇꯦꯛ ꯇꯧꯕꯗ ꯑꯩꯈꯣꯏꯅ ꯇꯦꯡꯕꯥꯡꯒꯅꯤ꯫ ꯖꯦꯕꯤꯔ ꯎꯅꯔꯒꯦ ꯉꯁꯤꯃꯛ, ꯃꯥꯒꯤ ꯂꯥꯜꯍꯧ ꯊꯤꯡꯒꯦ, ꯃꯥꯕꯨ ꯀꯁꯥꯔꯗ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯑꯣꯏꯍꯟꯒꯅꯤ꯫ ꯗꯦꯕꯦꯟꯗ꯭ꯔꯅ ꯈꯨꯝꯃꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯦ ꯁꯥꯍꯦꯕ꯫ ꯅꯔꯁꯤꯡꯍꯅ ꯑꯃꯨꯛ ꯈꯨꯝꯃꯤ, ꯊꯥꯒꯠꯆꯔꯤ ꯀꯦꯞꯇꯦꯟ ꯁꯥꯍꯦꯕ꯫ ꯊꯥꯒꯠꯄꯤꯗ꯭ꯔꯕꯁꯨ ꯌꯥꯏꯗ ꯌꯨꯕꯔꯥꯖ, ꯄꯦꯝꯕꯔꯇꯟ ꯁꯥꯍꯦꯕꯅ ꯍꯥꯏꯔꯤ, ꯅꯌꯥꯝꯕꯨꯡ ꯒꯝꯚꯤꯔ ꯁꯤꯡꯍ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤ ꯇꯧꯕꯤꯃꯜ ꯑꯩꯈꯣꯏ ꯀꯥꯎꯗ꯭ꯔꯤ, ꯃꯇꯝ ꯆꯨꯞꯄꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯗꯨꯗꯤ ꯁꯥꯍꯦꯕ ꯑꯩꯈꯣꯏ ꯆꯠꯆꯔꯒꯦ꯫ ꯐꯔꯦ ꯐꯔꯦ, ꯂꯦꯡꯉꯣ, ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯅꯤ꯫ ꯅꯔꯁꯤꯡꯍ ꯃꯆꯤꯟ ꯃꯅꯥꯎ ꯌꯥꯝꯅ ꯍꯔꯥꯎꯅ ꯍꯜꯂꯛꯈꯤ꯫ ꯀꯦꯞꯇꯦꯟ ꯄꯦꯝꯕꯔꯇꯟꯕꯨ ꯂꯣꯟꯅ ꯎꯅꯔꯨꯕ ꯑꯁꯦ ꯃꯤꯇꯣꯞ ꯑꯇꯩ ꯀꯅꯥꯁꯨ ꯈꯪꯍꯟꯈꯤꯗ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯀꯦꯞꯇꯦꯟ ꯄꯦꯝꯕꯔꯇꯟ ꯁꯥꯍꯦꯕꯅ ꯖꯦꯕꯤꯔꯕꯨ ꯐꯥꯕꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯊꯦꯝꯗꯨꯅ ꯀꯁꯥꯔ ꯂꯩꯕꯥꯛꯇ ꯄꯨꯁꯤꯟꯗꯨꯅ ꯆꯪꯈ꯭ꯔꯦ꯫ ꯅꯤꯡꯊꯧ ꯂꯩꯈꯤꯗ꯭ꯔꯕ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧ ꯍꯥꯞꯀꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯖꯦꯕꯤꯔꯁꯨ ꯍꯔꯥꯎꯅ ꯌꯥꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯅꯥꯎ ꯅꯤꯡꯊꯦꯝ ꯄꯤꯁꯛꯀꯤ ꯇꯥꯡꯕꯜ ꯃꯨꯟꯕ ꯄꯥꯝꯈꯤꯗꯦ꯫ ꯃꯍꯥꯛꯅ ꯄꯦꯟꯈꯤꯗꯕꯗꯤ ꯅꯔꯁꯤꯡꯍ ꯃꯆꯤन ꯃꯅꯥꯎꯗꯅꯤ꯫ ꯃꯌꯥꯡ ꯂꯩꯕꯥꯛꯇ ꯏꯪꯅ ꯆꯤꯛꯅ ꯅꯤꯡꯊꯧ ꯑꯣꯏꯔꯗꯨꯅ ꯂꯩꯔꯨꯕꯅ ꯐꯩ ꯈꯜꯂꯛꯈꯤ꯫ ꯂꯥꯜꯍꯧꯕꯒꯤ ꯊꯧꯔꯥꯡ ꯇꯣꯛꯈꯤ꯫ ꯃꯍꯥꯛꯅ ꯄꯦꯝꯕꯔꯇꯟ ꯁꯥꯍꯦꯕꯄꯨ ꯌꯧꯅ ꯊꯥꯖꯈꯤ꯫ ꯃꯇꯣꯟ ꯏꯕꯨꯡꯉꯣ ꯆꯤꯡꯂꯦꯟ ꯅꯣꯡꯗ꯭ꯔꯦꯟ ꯈꯣꯝꯕꯒꯤ ꯃꯔꯨꯞꯅꯤ ꯍꯥꯟꯅꯗꯒꯤ ꯈꯪꯅꯔꯛꯂꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯔꯧ ꯆꯥꯎꯔꯕ ꯁꯥꯍꯦꯕꯅ ꯖꯦꯕꯤꯔꯕꯨ ꯀꯁꯥꯔ ꯌꯧꯔꯒ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯍꯦꯟꯗꯣꯛꯅ ꯅꯤꯡꯊꯦꯝ ꯂꯩꯕꯥꯛꯀꯤ ꯃꯁꯛ ꯅꯥꯏꯔꯕ ꯅꯤꯡꯊꯧ ꯑꯣꯏꯕ ꯌꯥꯔꯝꯕ ꯏꯕꯨꯡꯁꯤ ꯖꯦꯕꯤꯔꯒꯤ ꯄꯨꯟꯁꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯈꯤꯗ꯭ꯔꯦ꯫ ꯆꯥꯅꯤꯡꯃꯜꯂꯁꯨ ꯂꯦꯛꯇꯨꯅ ꯇꯣꯛꯏ ꯍꯥꯏꯕꯗꯣ ꯇꯥꯈ꯭ꯔꯦ꯫ ꯃꯍꯥꯛꯄꯨ ꯀꯁꯥꯔꯒꯤ ꯅꯤꯡꯊꯧ ꯍꯥꯞꯈꯤꯗ꯭ꯔꯦ꯫ ꯃꯃꯩꯊꯪꯗ ꯅꯔꯁꯤꯡꯍ ꯅꯨꯡꯉꯥꯏꯈꯤꯗꯦ꯫ ꯀꯔꯤꯅꯨꯡꯒꯤ ꯑꯪꯒ꯭ꯔꯦꯖꯕꯨ ꯊꯥꯖꯔꯨꯕ ꯍꯥꯏꯗꯨꯅ ꯅꯤꯡꯗꯣꯟ ꯄꯣꯡꯈꯤ꯫